Moirang Kangneirollga mari leinaba Manipurgi tongan mafam kayada leiriba khubamsing tizin humjinnaba amadi ngak shenabagi khongchat abang ase Moirang ACG MLA Thongam Sanjina Ibudok Thangjing Laikol Nungdagi lamthakre KK Moirang Kangneiroll Kanbanlo Moirang na sinduna thagi ahanba Nomaijing khudingi chatkadaba khongchat ase ahanba oina ngase Kaljing District ke Khunutha Loksipat Ibudok Irum Ningthau Laibong Hawaii Roda Leiba Thoibi Yongkham Amadi Thoibina Singh Chanba Chatlami Haiba Soraching Asina Chingba Mafam Singh Ningsin K Ahanba Khongchat Asigi Lamthabaga Mari Lainana MLA Thongam Sanjina Hai KK Moirang Kangneiroll Kanban Lupna Moirang Kangneiroll ga Mari Lainaba Manghi Gadawraba Mafam Singh Tizin Humjinba Asida Ibudok Thangjing Seba Mandal Moirang na Mating Pangba Asi Thaganingai ne Aikhoigi Manghi Gadawraba Puwariga Mari Lainaba Mafam Singh Kannaba Honarakpasi Yamna Phaba Khongthangni Haiki Moirang Kangneirollgi Manipurda leiba mafam pudamukpu Manipurgi praja miyamda malemsida asengba saktam mayamda uhannabaidamda achungba thawdang ama Moirang Kangneirollna lawraga ngasigi khongchat asi satpa hawjabadi Moirangda leiba Kangneirollga mari leiba mafam nattala Manipurda leiba mafam khudingmakpasu Manipur praja miyamdagi malem praja miyamda masak takningda hawdokpa khongchatse Ibudok Thangjingna chanbidana Manipur praja miyamna mateng pangbidana Moirang Kangneiroll Kanbanlupna chathriba khongthangse mapung phaba ama hanbiduna akhoi Manipurgi culture bu amadi itihas bu yokatpada Manipur praja putnam chawba thawdang lawminasi amadi Moirang Kangneiroll haidaba thawse samsinbada asengba saktamdo Manipur praja miyamna maroina Moirang praja miyamna malemsida utpa ngambagi thawnado chap chana puthokpiduna piyu haiba project thamjani